ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯔꯛꯄ ꯃꯇꯝ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ "ꯌꯨꯍꯦꯟꯕ, ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ?" ꯌꯨꯍꯦꯟꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ "ꯑꯋꯤꯃ ꯈꯔ ꯅꯨꯡꯉꯥꯏ꯫ ꯉꯔꯥꯡꯗꯤ ꯈꯔ ꯍꯦꯟꯖꯤꯜꯂꯨꯕꯅꯔ ꯀꯩꯅꯣ ꯈꯪꯗꯦ, ꯈ꯭ꯋꯥꯡꯁꯦ ꯍꯦꯛꯇ ꯂꯦꯡꯕ ꯉꯝꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯔ ꯐꯔꯤ." "ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ, ꯊꯕꯛꯇꯨ ꯁꯨꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅ ꯁꯨꯖꯤꯟꯒꯅꯨ, ꯇꯧꯁꯤꯟꯒꯅꯨ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯊꯕꯛ ꯐꯔꯤꯅꯦꯗꯅ ꯇꯧꯕꯗ ꯅꯈ꯭ꯋꯥꯡꯗꯣ ꯌꯥꯗ꯭ꯔꯦꯗꯅ." ꯌꯨꯍꯦꯟꯕ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯍꯣꯠꯂꯒ ꯏꯃꯥꯁꯤꯁꯨꯕ, "ꯍꯩ, ꯅꯃꯥꯏꯒꯤ ꯋꯥꯁꯦ ꯆꯨꯝꯕꯅꯤꯅꯦ." "ꯍꯣꯏꯕ, ꯆꯨꯝꯃꯦꯕ. ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯃꯥ ꯏꯆꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯕꯒꯦ? ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣꯀꯣ꯫ ꯏꯃꯥ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯔꯝꯂꯕꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯅꯪꯅ ꯂꯥꯝꯂꯛꯂꯕ ꯀꯥꯟꯗ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯊꯤꯔꯒ ꯆꯥꯔꯣꯀꯣ꯫ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯃꯆꯥꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯌꯨꯍꯦꯟꯕ ꯃꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯋꯥꯈꯜꯗ, "ꯍꯣꯏꯗ, ꯑꯩꯁꯨꯅꯦ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ, ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯖꯤꯟꯕ ꯌꯥꯔꯦ꯫ ꯏꯃꯥꯁꯤꯁꯨ ꯁꯣꯜꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤꯁꯨ ꯏꯃꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ, ꯏꯃꯥꯒꯤꯁꯨ ꯑꯩ ꯅꯠꯇꯅ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯅ ꯐꯔꯅꯤ." ꯂꯨꯔꯤꯕꯗꯤ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅꯕꯨ ꯂꯩꯕꯤꯌꯨ ꯌꯥꯔꯛꯇꯣꯏꯅꯣ? ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯛ ꯁꯥꯔꯤꯕꯁꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯊꯤꯅꯤꯡꯉꯛꯇ꯭ꯔꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯈꯜꯂꯒ ꯑꯃꯨꯛ ꯊꯤꯅꯤꯡꯉꯛꯄ꯫ ꯅꯣꯡꯗꯝꯕ, ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯌꯨꯍꯦꯟꯕꯩꯒꯤ ꯂꯥꯏꯕꯛꯇ? ꯍꯧꯈꯤꯗꯧ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯌꯨꯍꯦꯟꯕ ꯃꯥꯅ ꯊꯕꯛ ꯆꯠꯂꯤꯕ ꯈꯨꯜꯗꯨꯒꯤ ꯃꯍꯥꯛ ꯊꯣꯏꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯐꯝꯗꯨꯗꯒꯤ ꯈꯪꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯂꯩꯕꯤ ꯊꯣꯏꯅꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯒ "ꯍꯟꯖꯤꯟꯕꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕ ꯑꯣꯏꯔꯦ ꯏꯕꯦꯝꯃ." ꯊꯣꯏꯅꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯆꯪꯂꯛꯂꯝꯕꯗꯣ ꯃꯃꯥꯇꯣꯟꯒꯤ ꯑꯍꯧꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏꯁ, ꯀꯔꯤ ꯋꯥꯈꯜꯗꯨꯗ ꯏꯕꯦꯝꯃ ꯂꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯅꯁꯥꯗꯣ ꯆꯣꯡꯈꯠꯄ ꯃꯈꯩ ꯈꯪꯂꯤꯕꯗꯨꯕꯣ?" "ꯏꯃꯥꯇꯣꯟ, ꯍꯥꯏꯗꯅ ꯇꯧꯗꯨꯅ ꯂꯩꯔꯅꯨ. ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ. ꯇꯨ ꯎꯔꯦꯗꯅ, ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯟ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯨꯅ ꯐꯦꯡꯗꯣꯛꯎ. ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯐꯤ ꯈꯔꯁꯨ ꯑꯃꯨꯛ ꯇꯨꯔꯦꯜꯗ ꯄꯨꯔꯒ ꯁꯨꯔꯨꯒꯗꯕꯅꯤ. ꯍꯌꯦꯡ ꯁꯦꯠꯀꯗꯕꯅꯤ, ꯉꯁꯤ ꯀꯪꯅꯕ ꯁꯨꯒꯗꯕ." "ꯍꯣꯏ ꯏꯃꯥꯇꯣꯟ." "ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯧ. ꯊꯕꯛ ꯌꯥꯝ ꯂꯩ, ꯃꯁꯤ ꯅꯠꯇꯕ ꯑꯇꯩꯁꯨ. ꯑꯗꯨꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯏꯅꯨ ꯆꯪꯈ꯭ꯔꯤꯕ ꯃꯃꯥꯇꯣꯟꯕꯨ ꯍꯥꯏꯔꯞ ꯌꯦꯡꯂꯒ, "ꯏꯃꯥ, ꯅꯪꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯕ ꯅꯆꯥꯒꯤ ꯅꯥꯛꯇ, ꯅꯆꯥꯅ ꯉꯁꯤ ꯋꯥꯔꯤꯕ ꯀꯌꯥꯁꯦ ꯋꯥꯔꯝꯂꯣꯏ. ꯅꯆꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯏꯃꯥꯅꯒꯤ ꯅꯐꯝꯗ ꯇꯝꯖꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯇꯥꯁꯤꯡꯕꯨ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯏꯃꯥ ꯅꯪꯒ ꯄꯨꯟꯅ ꯂꯩꯖꯔꯝꯒꯅꯤꯀꯣ." ꯍꯧꯈꯤꯗꯧ ꯃꯇꯝꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗ ꯆꯠꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯃꯔꯤꯅꯤ ꯂꯩꯕꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯇꯨꯝꯃꯕ?" ꯊꯣꯏꯅꯨ ꯃꯃꯥꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯂꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ, "ꯇꯨꯝꯗ꯭ꯔꯤꯌꯦ ꯃꯥꯇꯣꯟ, ꯀꯩ ꯍꯥꯏꯒꯦ?" "ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯍꯪꯕ ꯅꯠꯇꯦ. ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯋꯥꯁꯦ ꯈꯛ ꯈꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯟꯒꯅꯨ." ꯊꯣꯏꯅꯨ ꯃꯃꯥꯇꯣꯟꯒꯤ ꯋꯥꯗꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯇꯞꯂꯞꯅ꯫ "ꯏꯃꯥꯇꯣꯟ, ꯀꯔꯤ ꯋꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅꯤ. ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯅꯪꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯃꯗꯨꯒꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯀꯗꯕꯅꯤ. ꯅꯪꯒꯤꯗꯤ ꯅꯄꯥꯒꯩꯒꯅ ꯃꯅꯤꯡꯒꯤ ꯃꯥꯝꯃ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕꯗꯨ ꯃꯥꯒ ꯍꯟꯗꯛꯀꯤ ꯊꯥ ꯄꯥꯟꯈꯠꯂꯛꯄꯁꯤꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ." ꯊꯣꯏꯅꯨ ꯌꯥꯝ ꯉꯛꯅ, "ꯏꯃꯥꯇꯣꯟ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯨ? ꯅꯆꯥꯒꯤ ꯋꯥꯁꯨ ꯑꯝꯇ..." ꯂꯩꯕꯤ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯃꯔꯛ ꯐꯠ ꯊꯠꯆꯤꯟꯗꯨꯅ, "ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯪ ꯅꯥꯝꯃꯗ ꯇꯥꯔꯒ ꯅꯥꯝꯃꯗ ꯊꯥꯗꯣꯛꯈꯤꯕ꯭ꯔꯣ?" "ꯏꯃꯥꯇꯣꯟ,
ꯑꯩ ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ ꯍꯦ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯦ ꯅꯪꯒꯤ ꯍꯩꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯆꯠꯄ ꯑꯁꯤꯅꯤ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯃꯤꯠꯀꯨꯞꯁꯤꯃꯛꯇꯗꯒꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒ ꯎꯅꯔꯝꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯤ ꯑꯩꯅ ꯇꯧꯔꯛꯄ ꯌꯦꯡ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯂꯥꯏꯕꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯕꯨ ꯊꯣꯏꯅꯨꯃꯥꯗꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯤꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡ ꯃꯥꯅ ꯏꯍꯧꯔꯛꯇꯨꯅ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯆꯦꯟꯊꯔꯛꯄ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯇꯨꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯃꯤꯠꯃꯥꯡꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯉꯥꯜꯂꯤ ꯊꯣꯏꯅꯨ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯕꯅꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕꯗꯨ ꯐꯥꯎꯕ ꯂꯩꯕꯤ ꯃꯥꯗꯤ ꯍꯧꯒꯠꯂꯛꯇꯦ ꯃꯄꯥꯗꯤ ꯉꯁꯥꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯌꯥꯏ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯂꯥꯏꯕꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩ ꯂꯥꯏꯕꯤ ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯂꯥꯏꯕꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯃꯇꯝꯗꯨꯗ ꯍꯧꯒꯠꯂꯛꯏ ꯍꯀꯥꯝꯗ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯏꯅꯨ ꯊꯣꯏꯅꯨ ꯃꯁꯤꯕꯨ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯇꯥꯟꯖꯥ ꯆꯥꯔꯦ ꯀꯥꯏꯗꯅ ꯃꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨ ꯎꯅꯕ ꯆꯠꯈ꯭ꯔꯕ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯈꯨꯝ ꯂꯥꯛꯇꯅꯒ ꯇꯧꯗꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯊꯣꯏꯅꯨ ꯅꯃꯥ ꯁꯤꯅꯝ ꯅꯝꯕꯤꯒꯤ ꯃꯆꯥ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯟꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯃꯄꯥꯟꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ ꯊꯣꯏꯅꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯍꯥ ꯆꯦꯊꯣꯔꯛꯇꯨꯅ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯂꯥꯏꯕꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯑꯣ ꯅꯪ ꯂꯩꯕꯗꯤ ꯂꯩꯕ ꯑꯣꯏꯔꯦ ꯐꯩ ꯅꯪ ꯂꯩꯖꯔꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯂꯥꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ ꯌꯨꯝꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯃꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡꯗꯣ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯒ ꯍꯣꯡꯗꯣꯛꯎ ꯑꯅꯥꯟꯕ ꯈꯔ ꯐꯖꯕ ꯑꯃ ꯁꯦꯠꯂꯒ ꯂꯩꯌꯨ ꯃꯤ ꯂꯥꯛꯄꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯅꯨ ꯏꯉꯛ ꯉꯛꯅ ꯏꯃꯥꯇꯣꯟ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ ꯅꯣꯡꯃꯇ ꯂꯩꯕꯤ ꯃꯥꯅ ꯊꯣꯏꯅꯨꯗ ꯑꯅꯥꯟꯕ ꯐꯖꯕ ꯐꯤ ꯁꯦꯠ ꯆꯥꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯃꯥꯇꯣꯟꯗ ꯌꯥꯝꯅ ꯉꯛꯄ ꯁꯛꯐꯝ ꯑꯃꯗ ꯀꯔꯤ ꯈꯨꯝꯂꯛꯄ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯉꯥꯏꯔꯒ ꯂꯩ ꯑꯩꯕꯨ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯝꯕꯗꯣ ꯕꯦꯝꯃ ꯅꯪꯁꯦ ꯅꯇꯟꯗꯨ ꯇꯟꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯀꯥꯎꯁꯤꯟꯅꯕ ꯑꯃꯁꯨ ꯍꯩꯔꯦꯅꯦ ꯃꯥꯃꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯒ ꯇꯧꯔꯒ ꯉꯁꯤ ꯂꯥꯛꯀꯅꯤ ꯅꯪꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯕ ꯃꯗꯨꯒꯤ ꯑꯃꯨꯛ ꯀꯥꯇ꯭ꯔꯣꯡ ꯃꯥꯟꯕ ꯃꯤꯗꯣ ꯍꯣ ꯑꯃꯨꯛ ꯀꯥꯇ꯭ꯔꯣꯡ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯨꯍꯣꯡꯅꯕ ꯋꯥꯗꯤ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯔꯥ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯒꯗꯧꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯃꯁꯛ ꯊꯤ ꯈꯜꯂꯝꯂꯕꯁꯨ ꯉꯁꯤꯗꯒꯤ ꯐꯖꯩ ꯍꯥꯏꯅ ꯈꯟꯒꯗꯕ ꯑꯃꯨꯛ ꯀꯥꯇ꯭ꯔꯣꯡꯗꯨꯗꯒꯤ ꯃꯥꯂꯦꯝꯁꯤꯗ ꯍꯦꯟꯕ ꯅꯨꯄꯥ ꯑꯃꯠꯇ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯒꯗꯧ ꯊꯣꯏꯅꯨ ꯃꯃꯥꯇꯣꯟꯒꯤ ꯋꯥꯗꯨ ꯈꯨꯝꯂꯨꯕ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯊꯧꯗꯣ ꯁꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯣꯏꯅꯨ ꯋꯥꯈꯜꯗ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯄꯥ ꯑꯙꯥꯡ ꯑꯔꯥꯝ ꯂꯩꯔꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯃꯥꯇꯣꯟꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯖꯕ ꯅꯠꯇꯦ ꯇꯥꯏꯕꯪ ꯁꯦꯕꯥꯠꯅꯕꯤ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯩꯔꯨꯕ ꯑꯩꯁꯦ ꯋꯥꯔꯦꯗꯀꯣ ꯐꯅꯦꯛ ꯁꯦꯠꯂꯤꯕꯁꯦ ꯂꯧꯊꯣꯛꯂꯒ ꯈꯨꯗꯩ ꯑꯣꯏꯅ ꯁꯦꯠꯍꯟꯅꯤ ꯉꯁꯤ ꯑꯗꯨꯒ ꯈꯨꯗꯩ ꯁꯦꯠꯂꯤꯕꯁꯤꯅ ꯐꯅꯦꯛ ꯑꯣꯏꯅ ꯍꯦꯛ ꯁꯦꯠꯆꯤꯟꯕꯤꯅꯤ ꯀꯥꯟꯗꯦ ꯊꯕꯛꯁꯤ ꯌꯥꯔꯤꯃꯈꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯇꯥꯌꯨ ꯍꯦꯟꯕ ꯎꯅꯗꯕ ꯌꯥꯗꯦ ꯑꯩ ꯃꯗꯨꯒꯤ ꯃꯨꯔꯪ ꯂꯪꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ इखुदना लेंजब कुंदो परेंदो हुक्चनिंगी अतोप्पा लमलानबा कनागीदा अइना हुक्निंगलुदे नुंगथिलगी मतम थाजा लाइबीना लेगाइदा वाथी सुबा सत्खिबगी तंजा लौदुना हाथु हाथु थोरक्लगा युहेनबगा उनदुना लाइबीगी वापुंबा तमली वारिसिंदु तारगा युहेनबा थोइनुदा ओनसिंदुना लाउ अइ नंग मयुमदुदा कुइना थंबा पामद्रि ngasimak ai nangbu puduna chalage thoinu wakhalda hoida asina pharani adubu amaksu karigi magi wasi taraga thamoinungda phauriba haraubagi ihul maraksida amaksu pakhatba pokliba aina thangi khaliba khongthang asina kari karama maikaida aibu puga dawriba asina aibu amukka hena awaba lambi amada puduna satkadawribra ima Nachana sakye khaliba lambi asibu sumlibra nacha masaka ngaunarima aiba hosik karino tawgadaba yumda hal imato na namdana aiba nupaduga luhongki aduga magi matung induna chatlaga amu inaw ba karino khangdaba kari oiraga tamma ngamdaba punsi amada
ꯌꯨꯍꯦꯟꯕ ꯊꯣꯏꯅꯨꯅ ꯇꯨꯃꯤꯟꯅ ꯋꯥꯉꯥꯡꯗ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯕꯣ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯈꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯅꯨ ꯅꯀꯣꯛ ꯃꯆꯥꯗꯣ ꯑꯃꯨꯛ ꯉꯥꯎꯗꯅ ꯆꯠꯈꯤꯅꯤ ꯇꯥꯎ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯇꯨꯡꯏꯜꯂꯨ ꯑꯩ ꯉꯁꯤ ꯅꯪꯕꯨ ꯄꯨꯗꯅ ꯍꯜꯂꯔꯣꯏ ꯏꯃꯥꯅꯁꯨ ꯃꯃꯧ ꯄꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯅꯪꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯨꯏꯅ ꯂꯩꯕꯗ ꯐꯔꯔꯣꯏ ꯂꯥꯛꯎ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯅꯤꯗꯨ ꯆꯦꯟꯕꯗ ꯇꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯕꯤ ꯊꯣꯏꯅꯨꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯃꯄꯨꯔꯣꯏꯕ ꯏꯃꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯃꯗꯨꯒꯤ ꯃꯍꯥꯛ ꯇꯧ ꯉꯝꯃꯤꯗꯨ ꯃꯗꯣ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯔꯥꯡꯗꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯥꯏꯈꯤꯕꯗꯨ ꯃꯥꯒꯤꯗꯣ ꯑꯩꯁꯦ ꯑꯇꯣꯝꯕꯤꯅꯤ ꯑꯄꯣꯛꯄꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯋꯥ ꯂꯧꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯃꯥꯅ ꯑꯩꯁꯦ ꯃꯃꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯖꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯋꯥ ꯂꯧꯕꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯂꯥꯏꯕꯤꯒꯤ ꯌꯥꯔꯛꯇ ꯂꯣꯏꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯣꯠꯂꯒ ꯑꯩꯁꯨ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯃꯁꯤ ꯌꯧꯔꯗꯤ ꯂꯥꯏꯕꯤ ꯃꯈꯣꯡ ꯃꯈꯨꯠꯀꯥꯗꯨ ꯊꯤꯜꯂꯒ ꯁꯥꯎꯅ ꯀꯞ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯂꯣꯏꯌꯦꯕ ꯅꯨꯄꯥ ꯅꯪꯗꯤ ꯑꯝꯇ ꯈꯪꯉꯣꯏꯌꯦꯕ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯃꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒ ꯌꯥꯝ ꯅꯛꯁꯤꯟꯅꯩꯌꯦꯗꯅ ꯍꯥ ꯃꯗꯨꯗꯩꯗꯨꯗ ꯅꯨꯄꯥ ꯅꯪꯅ ꯇꯥꯈꯤꯗꯕ ꯅꯠꯇ꯭ꯔꯥꯏꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯃꯥ ꯃꯆꯥꯎꯔꯦꯜꯗ ꯀꯔꯤꯅꯣꯕ ꯈꯨꯝꯂꯨꯒꯗꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯆꯠꯂꯒ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡꯗꯣ ꯂꯧꯔꯨꯅꯕ ꯇꯧꯔꯁꯤꯔꯅꯦ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯑꯣꯛꯇꯕꯤꯗꯣ ꯑꯃꯨꯛ ꯂꯧꯔꯨꯒꯗꯧꯔꯤꯕ ꯈꯨꯟ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯔꯕ ꯃꯇꯝꯁꯤꯗ ꯂꯧꯔꯨꯔꯒ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯃꯥ ꯃꯆꯥꯎꯔꯦꯜꯁꯨ ꯉꯁꯥꯏꯅ ꯄꯥꯎ ꯇꯥꯔꯝꯂꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯅꯆꯥ ꯁꯛ ꯐꯖꯕꯤꯗꯣ ꯍꯥꯔꯒ ꯌꯣꯜꯂꯕꯁꯨ ꯁꯤꯠꯂꯔꯣꯏ ꯀꯥꯟꯅꯔꯔꯣꯏꯌꯦ ꯑꯩꯅꯗꯤ ꯃꯥ ꯃꯆꯥꯎꯔꯦꯜꯗ ꯃꯥꯕꯨ ꯊꯥꯖꯔꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕꯈꯜꯂꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯅꯀꯣ ꯑꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯝꯊꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯤꯜ ꯇꯣꯡꯕ ꯑꯍꯜ ꯑꯍꯨꯝ ꯍꯥꯏꯔꯨꯗꯨꯅ ꯄꯥꯎ ꯍꯟꯕ ꯊꯥꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯠꯈꯤꯕ ꯑꯍꯜ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯑꯃꯅ ꯕꯦꯝꯃ ꯃꯦꯝꯊꯣꯏ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯊꯤꯟꯗꯣꯛꯈꯣ ꯃꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯦꯝꯊꯣꯏ ꯇꯤꯡꯉꯛ ꯀꯔꯤꯅꯣ ꯇꯥꯗꯣꯏꯒꯤ ꯋꯥꯁꯤꯕꯨ ꯅꯆꯜꯕꯨ ꯋꯥꯈꯜ ꯇꯥꯕ ꯏꯉꯝ ꯉꯝꯖꯗ꯭ꯔꯦ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯂꯩꯍꯧꯕꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯦꯛꯇ ꯊꯣꯔꯛꯂꯒ ꯃꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯍꯦꯛꯇ ꯄꯣꯛꯊꯔꯛꯄ ꯕꯦꯝꯃ ꯃꯤ ꯑꯃꯗ ꯍꯥꯏꯒꯗꯕ ꯋꯥ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯥꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯆꯤꯟ ꯍꯪꯕꯁꯨ ꯂꯥꯛꯂꯔꯣꯏ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯕꯤꯈ꯭ꯔꯣ ꯍꯥꯏꯔꯛꯂꯕꯅꯤ ꯑꯗ ꯇꯥꯗ ꯆꯧꯅ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯌꯥꯝꯅ ꯐꯖꯗꯦ ꯑꯗꯨꯗ ꯃꯃꯥꯗꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯔꯤꯕꯅꯤ ꯃꯄꯥꯗꯨꯁꯨ ꯑꯉꯛꯄꯅꯤ ꯑꯙꯥ ꯃꯣꯔꯥꯅꯤ ꯂꯩꯍꯧꯔꯤꯕꯗꯣ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯗꯅ ꯂꯩꯕ ꯉꯝꯍꯧꯔꯤꯕꯅꯤ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛ ꯐꯔꯦ ꯄꯣꯛꯆꯕꯤ ꯃꯃꯥ ꯅꯠꯇꯦ ꯑꯗꯨꯅ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯉꯝꯗꯧꯔꯤ ꯅꯨꯄꯥꯗꯨꯒꯤꯗꯤ ꯃꯥꯒꯤ ꯍꯦꯛ ꯏ ꯅꯠꯇꯕ꯭ꯔꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨ ꯇꯥꯗ ꯑꯩꯒꯤꯗꯤ ꯐꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯁꯨ ꯆꯦꯟꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯗ ꯍꯣꯏꯒ ꯑꯃꯨꯛꯇ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯅꯤꯕꯨ ꯄꯤꯛꯇꯛꯅ ꯂꯨꯍꯣꯡꯕꯤꯔꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗꯣ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯈꯔ ꯄꯨꯊꯈꯤꯕꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯐꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯕ ꯉꯝꯂꯝꯗꯦ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯪꯒꯥꯝꯅꯤ ꯊꯣꯏꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯍꯥꯏꯔꯒ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩ ꯏꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏ ꯅꯪꯕꯨ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯀꯣꯝꯗ ꯑꯩꯅ ꯄꯨꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯊꯣꯏꯅꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯇꯞꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯉꯁꯤꯗꯤ ꯋꯥꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕ ꯑꯩꯗꯤ
ꯉꯁꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯄꯨꯔꯣꯏꯕ ꯅꯍꯥꯛ ꯑꯃ ꯂꯩꯔꯒ ꯀꯔꯤꯗꯅꯣ ꯑꯩꯅ ꯋꯥꯒꯗꯕ ꯃꯁꯤꯗꯤ ꯋꯥꯕꯁꯤꯡꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤꯕ ꯋꯥꯅ ꯈꯥꯡꯈꯤꯕ ꯀꯌꯥꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯅꯤꯡꯖꯈꯤꯕ ꯃꯤꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯣ ꯐꯪꯉꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛꯁꯨ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯔꯒ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈꯤꯕ ꯌꯥꯕ ꯋꯥꯅꯤ ꯃꯔꯨꯗꯤ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯈꯛ ꯂꯩꯕ ꯌꯨꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨꯅꯤ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯅꯕꯗꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ ꯃꯦꯝꯊꯣꯏ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯩ ꯅꯈꯣꯏ ꯁꯦꯜ ꯍꯥꯏꯗꯣ ꯀꯝꯗꯧꯔꯒꯦꯅꯦ ꯏꯃꯥꯁꯨ ꯈꯔ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯤꯗ ꯁꯤꯡꯗꯣꯛꯈ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯋꯥꯏ ꯑꯃ ꯁꯪꯂꯅꯤ ꯏꯃꯨꯡꯁꯤ ꯈꯔꯗꯤ ꯆꯥꯎꯈꯠꯄ ꯉꯝꯂꯅꯤ ꯁꯦꯜ ꯀꯥꯏꯗꯣ ꯏꯁꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯈꯔꯗꯤ ꯉꯝꯂꯛꯑꯅꯦꯕ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ ꯌꯣꯍꯦꯟꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯍꯣꯏꯃ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯈꯔꯈꯔ ꯇꯨꯡꯁꯤꯟꯕ ꯌꯥꯔꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯟꯈꯤꯕ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯀꯥꯎꯅꯤ ꯁꯦꯜ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯃꯥꯗ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯄꯤꯔꯣ ꯄꯨꯟꯁꯤꯜꯂꯒ ꯀꯌꯥꯗꯤ ꯁꯨꯔꯤ ꯌꯦꯡꯉꯒꯦ ꯋꯥꯠꯂꯒꯅ ꯅꯃꯧ ꯅꯨꯄꯤꯅ ꯉꯔꯥꯡ ꯐꯤ ꯌꯣꯟꯈꯤꯕꯒꯤ ꯃꯉꯣꯟꯗ ꯈꯔ ꯂꯩꯍꯧꯔꯤ ꯑꯗꯨ ꯍꯥꯞꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯋꯥ ꯇꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯁꯦ ꯏꯃꯥꯅ ꯄꯥꯏꯔꯛꯂꯤꯕꯁꯤꯁꯨ ꯂꯧꯁꯤꯜꯂꯨ ꯑꯁꯤꯒ ꯇꯧꯔꯒꯅꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯃꯆꯥꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ ꯌꯣꯍꯦꯟꯕ ꯃꯥꯁꯨ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯁꯦꯜꯗꯨꯒ ꯄꯨꯂꯞ ꯊꯤꯔꯝꯃꯤ ꯊꯤꯕꯗ ꯂꯣꯏꯔꯛꯂꯕꯗ ꯌꯣꯍꯦꯟꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯁꯤꯗꯤ ꯂꯦꯝꯕꯨ ꯂꯦꯝ ꯀꯣꯟꯅꯗꯕꯗꯤ ꯂꯥꯏꯔꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯗꯅꯦ ꯉꯥ ꯂꯩꯔꯛꯎ ꯏꯕꯨꯡꯉꯣ ꯀꯣꯟꯅꯔꯕꯗꯤ ꯀꯨꯏꯔꯦ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯤ ꯁꯤꯡꯅꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯕꯗ ꯉꯥ ꯀꯥꯏꯗꯣ ꯆꯥꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤꯅꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯆꯥꯊꯣꯛꯁꯤ ꯌꯣꯍꯦꯟꯕ ꯅꯣꯛꯂꯗꯨꯅ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯍꯣꯏ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯂꯛꯄ ꯍꯥꯏꯗꯨꯅꯤ ꯃꯦꯝꯊꯣꯏ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤꯗꯅ ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯌꯣꯍꯦꯟꯕꯒꯤ ꯏꯃꯨꯡ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨ ꯅꯠꯇ꯭ꯔꯦ ꯃꯈꯨꯠꯇ ꯁꯦꯜ ꯋꯥꯠꯇ꯭ꯔꯦ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯍꯌꯦꯡꯁꯦ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯌꯣꯍꯦꯟꯕ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯆꯞ लेप्ꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯑꯣꯏꯔꯒ ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯅꯤꯡꯂꯤꯕ꯭ꯔꯣ ꯆꯠꯂꯨꯁꯤꯔꯣ ꯆꯠꯀꯨꯝꯁꯤ ꯑꯩꯅ ꯀꯔꯝꯅ ꯌꯨꯝꯗꯨꯗ ꯆꯪꯒꯗꯣꯏꯅꯣ ꯏꯟꯊꯣꯛꯂꯕꯤ ꯑꯩꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥꯒ ꯄꯨꯟꯅ ꯑꯌꯨꯛꯇ ꯉꯥꯔ ꯀꯩꯅꯣꯝ ꯆꯥꯔꯒ ꯀꯣꯏꯔꯨꯁꯤꯔꯣ ꯇꯜꯂꯦ ꯁꯨꯝ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯣꯍꯦꯟꯕ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯁꯦꯜ ꯄꯥꯏꯔꯦ ꯃꯇꯤꯛ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯂꯝꯆꯠꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯇ ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯐꯝꯗ ꯈꯖꯤꯛ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯗ꯭ꯔꯤꯕ ꯃꯥꯅ ꯉꯁꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯐꯝꯗ ꯈꯠꯅꯕ ꯍꯧꯕꯗ ꯇꯠꯇꯅ ꯊꯣꯏꯅꯨꯕꯨ ꯐꯨꯕ ꯐꯥꯎꯕ ꯌꯧꯔꯛꯂꯝꯃꯤ ꯃꯁꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗ ꯃꯦꯝꯊꯣꯏ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯨ ꯑꯅꯥꯕ ꯑꯣꯏꯔꯛꯂꯦ ꯉꯁꯤꯁꯨ ꯑꯗꯨꯛ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯌꯣꯍꯦꯟꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯃꯅꯦꯝꯕꯨ ꯄꯣꯊꯥꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯒ ꯁꯣꯝꯗ ꯌꯣꯍꯦꯟꯕꯗꯤ ꯀꯝꯗꯧꯔꯤ ꯑꯃꯝꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒ ꯀꯟꯅ ꯂꯩꯃꯤꯟꯅꯔꯤ ꯅꯨꯄꯤꯗꯨ ꯃꯔꯩ ꯀꯣꯜꯂꯕ ꯑꯁ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯨꯕ ꯃꯤꯅ ꯍꯟꯈ꯭ꯔꯅꯨ ꯍꯥꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯊꯜꯂꯤꯉꯣꯏꯕ ꯌꯣꯍꯦꯟꯕ ꯅꯨꯄꯤꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯏꯃꯥ ꯂꯩꯔꯤꯕꯅꯤꯅ ꯈꯔꯁꯨ ꯌꯦꯡꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯗꯣ ꯄꯥꯈꯠꯀꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯨ ꯍꯪꯆꯤꯠ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯅ ꯂꯥꯛꯑꯅꯨ ꯍꯪꯆꯤꯠ ꯑꯣꯏꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯅꯋꯥ ꯑꯍꯟꯗꯣ ꯅꯨꯡꯇꯤꯅ ꯁꯦꯕꯥ ꯇꯧꯕꯤ ꯑꯩꯕꯨꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯤꯅ ꯈꯟꯗ꯭ꯔꯁꯨ ꯌꯥꯏꯕ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯑꯩꯕꯨ ꯅꯪꯒꯤꯗꯃꯛ ꯀꯩꯝꯇ ꯈꯟꯗꯕꯒꯤ ꯃꯑꯣꯡꯗꯒ ꯍꯣ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯕꯤꯅꯦ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯥ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯟꯅ
ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯂꯩꯖꯔꯤꯕꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯪꯁꯨ ꯅꯇꯨ ꯑꯍꯟꯗꯨꯒ ꯍꯌꯦꯡꯗꯤ ꯑꯩꯒꯤꯁꯤꯗ ꯂꯥꯛꯂꯔꯣꯏꯗꯕꯅꯤꯅ ꯀꯦꯅꯔꯨꯔꯣꯅꯦ ꯄꯦꯟꯅ ꯌꯦꯠꯄꯤꯅꯕ ꯂꯩꯇ꯭ꯔꯦꯕ. ꯏꯕꯥꯅꯤꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ. ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ, ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯇꯥꯕꯅꯤ. ꯑꯗꯣ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯟꯗꯣꯏꯅꯣ? ꯌꯨꯍꯦꯟꯕ ꯋꯥꯍꯩꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯅꯥꯇꯣꯟꯗꯣ ꯃꯈꯨꯠꯇꯨꯅ ꯈꯖꯤꯛ ꯁꯤꯛꯇꯨꯅ ꯍꯥꯏꯔꯞ ꯅꯣꯛꯂꯒ, ꯃꯇꯝ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯈꯣ, ꯋꯥꯔꯕꯁꯨ ꯋꯥꯅ, ꯑꯗꯨꯒ ꯄꯨꯁꯤꯜꯂꯗꯕꯅꯤ. ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯒ ꯂꯣꯏꯔꯦ. ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ. ꯑꯗꯣ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ, ꯊꯦꯡꯉꯦꯕ ꯀꯣ. ꯂꯦꯝꯕꯤ ꯈꯖꯤꯛ ꯁꯨꯒꯠꯇꯨꯅ, ꯑꯩꯅꯗꯤ ꯁꯣꯝꯗ ꯉꯁꯤ ꯑꯍꯤꯡꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯦꯅ ꯈꯜꯂꯤ. ꯍꯌꯦꯡꯗꯤ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯎꯖꯕ ꯐꯪꯂꯔꯣꯏꯅ. ꯉꯁꯤ ꯑꯍꯤꯡꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯉꯟꯅ ꯆꯠꯅꯕ ꯍꯥꯏꯒꯦ ꯇꯧꯔꯒ ꯆꯠꯂꯒꯦ. ꯌꯨꯍꯦꯟꯕ ꯃꯇꯧꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯃꯤ ꯌꯦꯡꯉꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯌꯥꯟꯊꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯎꯏꯔꯨꯝ ꯇꯧꯔꯛꯂꯝꯃꯤ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯍꯦꯟꯕ ꯃꯈꯣꯡꯗꯣ ꯍꯩꯔꯤ ꯆꯪꯂꯛꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯥꯡꯗ ꯃꯈ꯭ꯋꯥꯡꯗꯨ ꯁꯥꯎꯅ ꯃꯦꯠꯂꯒ ꯈꯣꯟꯖꯦꯜꯗꯨꯅ ꯐꯩꯔꯤ. ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ. ꯁꯣꯝꯗꯅ ꯑꯩꯅ ꯋꯥꯅ ꯂꯝꯕꯤꯗ ꯏꯈꯣꯡꯁꯤ ꯊꯥꯡꯗꯨꯅ ꯍꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯣ. ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ, ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ. ꯑꯁꯤ ꯇꯥꯗꯦ. ꯑꯗꯨꯗꯤ ꯅꯪ ꯈꯨꯄꯥꯛꯁꯤꯃ ꯆꯥꯎ. ꯊꯣꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯏꯃꯥ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯄꯥꯏꯁꯤꯟꯖ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯌꯨꯍꯦꯟꯕꯗ ꯇꯞꯅ ꯌꯦꯡꯂꯛꯏ. ꯌꯨꯍꯦꯟꯕ ꯃꯈ꯭ꯋꯥꯡꯗꯣ ꯑꯗꯨꯃꯛ ꯃꯦꯠꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ, ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯃꯄꯥꯜ ꯑꯁꯤꯗ ꯀꯔꯝꯕ ꯅꯋꯥ ꯑꯇꯣꯞꯄ ꯉꯥꯏꯔꯝꯂꯤꯅꯣ? ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯂꯩꯈꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯪ ꯈꯨꯅꯝꯁꯤꯅ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯧ ꯍꯥꯏꯕ꯭ꯔꯣ? ꯊꯣꯏꯅꯨ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ, ꯅꯨꯄꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ? ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯉꯥꯏꯒꯗꯣꯔꯤꯒꯦ? ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯅꯪꯒꯤ ꯋꯥ ꯑꯩ ꯇꯥꯅꯤꯡꯗꯦ. ꯑꯗꯨꯒ ꯅꯪ ꯉꯁꯥꯏ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ? ꯀꯩꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯦ? ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ. ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯈ꯭ꯔꯣ. ꯅꯪ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ. ꯅꯪ ꯂꯩꯗꯅ ꯑꯩ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄ ꯌꯥꯗ꯭ꯔꯦ. ꯊꯣꯏꯅꯨ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯉꯛꯅ, ꯅꯨꯄꯤ ꯍꯥꯏꯕ? ꯀꯅꯥꯒꯤ ꯅꯨꯄꯤ? ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯅꯪ ꯂꯩꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯌꯥꯗꯦꯅꯦ. ꯑꯗꯨꯅ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ. ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ. ꯊꯣꯏꯅꯨ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ, ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ? ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯌా ꯑꯃ ꯍꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯅꯃꯥꯗ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯊꯝꯂꯤꯕ ꯑꯣꯏꯔꯦ. ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯩꯕꯨꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯗꯨꯅ ꯊꯝꯕꯤꯔꯒ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯑꯣꯛꯇꯕꯤ, ꯃꯤꯒꯤ ꯃꯇꯨ ꯂꯩꯔꯕ ꯅꯨꯄꯥꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯍꯥꯛꯇꯣ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅꯕ ꯑꯣꯏꯔꯦ. ꯀꯅꯥꯅ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯃꯛ ꯃꯁꯛꯇ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯗꯠꯂꯒ ꯐꯣꯏꯔꯨꯒꯦ ꯑꯝꯇ. ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯤ ꯌꯨꯝꯒꯥꯏꯕꯤꯗꯨ ꯀꯅꯥꯅꯣ? ꯑꯗꯨꯋꯥꯏꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨ. ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯐꯖꯅ ꯍꯥꯏꯅꯔꯣꯏ. ꯃꯇꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯍꯥꯏꯅꯈꯤꯅꯤꯅꯦ. ꯅꯪ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯏꯀꯥꯏꯅꯦ. ꯌꯨ ꯊꯛꯆꯤꯟꯗꯅ ꯅꯁꯥ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯈꯩ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯅꯪꯅ ꯏꯀꯥꯏꯔꯕ? ꯑꯗꯨꯒ ꯆꯨꯝꯅ ꯂꯥꯟꯕ ꯇꯥꯍꯜꯂꯤꯕ ꯑꯩꯁꯤꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯕ? ꯇꯥꯒꯤꯁꯨ ꯇꯥꯁ, ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯆꯞ ꯆꯥꯅ ꯉꯥꯡꯅꯁꯤ. ꯌꯨꯍꯦꯟꯕ ꯁꯥꯎꯅ ꯊꯣꯏꯅꯨꯕꯨ ꯃꯈꯨꯠꯇꯨꯅ ꯂꯥꯛꯇꯅ ꯏꯜꯂꯒ, ꯇꯥꯅꯤꯡꯗꯦ. ꯌꯥꯝ ꯂꯥꯎ ꯈꯣꯡꯅꯤꯡꯂꯒꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯔꯛꯁꯤꯗ ꯆꯠꯂꯒ ꯂꯥꯎꯔꯨꯆꯣ. ꯍꯌꯦꯡ ꯅꯣꯡ ꯉꯥꯟ ꯐꯥꯎꯕ ꯂꯥꯎꯒꯦꯔꯥ ꯅꯪꯒꯤ ꯈꯨꯁꯤ ꯇꯧꯔꯨꯆꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕ ꯊꯣꯏꯅꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈꯤ. ꯃꯇꯧꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯈꯤꯕ ꯑꯣꯏꯕꯅ ꯊꯣꯏꯅꯨ ꯊꯣꯡꯗꯨꯅ ꯂꯣꯟꯁꯤꯟꯈꯤꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯆꯪꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ. ꯊꯣꯏꯅꯨ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ, ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯩ ꯃꯄꯥꯜꯗ ꯂꯩꯔꯤꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯊꯣꯡꯁꯤ ꯍꯥꯡꯉꯨ. ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ. ꯌꯥꯝ ꯉꯥꯡꯅꯤꯡꯂꯕꯗꯤ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯕꯤꯔꯕꯅꯤ. ꯊꯣꯡꯁꯤꯗꯤ ꯍꯥꯡꯉꯨꯍꯦ. ꯅꯪ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ. ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯗꯨ. ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯟꯖꯤꯟ ꯏꯆꯦꯜꯁꯤꯅ ꯍꯥꯏꯔꯒ ꯇꯥꯜꯂꯕꯁꯤ ꯐꯥꯎꯕ ꯆꯠꯀꯅꯤ ꯈꯪꯗ ꯃꯩꯊꯥꯕꯤ ꯑꯃꯒꯨꯝ ꯂꯩꯔꯕꯗꯤ ꯊꯕꯛꯅ ꯑꯗꯨꯝ ꯎꯠꯂꯛꯄ ꯇꯥꯕ. ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯅꯪ ꯌꯨꯝꯁꯤ ꯂꯩꯔꯝꯕ ꯌꯥꯔꯣꯏ.
ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯣꯏꯍꯦꯟꯕ ꯃꯈꯣꯡꯗꯣ ꯍꯥꯏꯔꯤ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅ ꯍꯤꯞꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯍꯜꯂꯛꯄ ꯇꯥꯟꯖꯥꯗꯨ ꯇꯨꯝꯊꯈꯤꯕ ꯑꯣꯏꯕꯅ ꯃꯆꯥ ꯃꯃꯧꯅ ꯇꯧꯅꯔꯤꯕꯗꯨ ꯃꯥ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯉꯟꯅ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯧꯒꯤ ꯃꯇꯧ ꯎꯔꯒ ꯊꯔꯣ ꯃꯆꯤꯟꯗ ꯇꯞꯅ ꯍꯧꯈ꯭ꯔꯦ, ꯃꯋꯥꯁꯨ ꯂꯥꯛꯇꯧꯔꯕꯅꯤꯅ ꯃꯇꯥ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯃꯁꯤꯕꯨ ꯏꯆꯥꯅ ꯂꯧꯔꯨꯔꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯌꯨꯝꯁꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯏꯆꯥꯗ ꯍꯥꯏꯔꯨꯅꯤ, ꯏꯆꯥꯅ ꯑꯃꯨꯛ ꯃꯃꯥ ꯑꯩꯕꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯃꯥꯅ ꯏꯆꯥꯗꯣ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤꯅ꯫ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯅꯪꯗꯤ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯁꯤꯒꯤ ꯃꯧ ꯇꯣꯡꯁꯥꯡ ꯃꯥꯟꯕꯤ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯏꯆꯥꯗꯣ ꯅꯥꯃ ꯍꯥꯡꯂꯒ ꯃꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯛ ꯂꯩꯒꯦꯁꯨ ꯂꯩꯖꯔꯁꯅꯨ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯑꯕꯣ ꯑꯩ ꯏꯔꯨꯖꯕꯤꯌꯨ, ꯏꯃꯥꯅ ꯑꯕꯣꯛꯇ ꯍꯥꯏꯌꯨꯅ ꯍꯥꯏꯔꯦ, ꯑꯩ ꯌꯥꯝ ꯃꯣꯠꯂꯦ꯫ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯁꯦ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯕꯨꯕꯣꯛ ꯂꯨꯖꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯣꯍꯦꯟꯕ ꯑꯗꯨꯛ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯦꯝꯊꯣꯏꯅ ꯁꯥꯎꯅ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯟꯗꯛꯇꯤ ꯃꯥ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯀꯔꯤ ꯂꯥꯏꯕ ꯆꯪꯂꯕꯅꯣ ꯃꯁꯥꯗ? ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯤꯕꯁꯤꯕꯨ? ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯊꯣꯏꯅꯣ ꯀꯩꯗꯧꯔꯦ? ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯎꯪꯂꯤꯕꯗꯣ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯕꯨꯡꯉꯣꯒ ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯩ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯉꯁꯥꯏ ꯌꯥꯍꯧꯔꯛꯄꯗ ꯅꯪꯅ ꯃꯄꯥꯜꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯝꯂꯤꯕ? ꯍꯥꯏꯌꯨ ꯁꯦꯡꯅ ꯏꯃꯥꯗ꯫ ꯊꯣꯏꯅꯣ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ, ꯏꯃꯥ ꯅꯃꯧ ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯒ ꯃꯥꯒ ꯀꯩꯁꯨ ꯍꯥꯏꯅꯗꯤꯌꯦ꯫ ꯑꯩꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯒ ꯐꯝꯕꯗꯨꯗ ꯃꯥꯅ ꯈꯪꯗꯗꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯍꯤꯡꯅꯤꯅ ꯀꯧꯕꯁꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯣꯏ꯫ ꯊꯣꯏꯅꯣ ꯅꯪ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨ꯫ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ꯫ ꯏꯆꯥꯅ ꯇꯧꯕꯗ ꯃꯃꯥ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯍꯥꯏꯌꯨ ꯏꯃꯥꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ꯫ ꯊꯣꯏꯅꯣ ꯃꯅꯦꯝꯗ ꯋꯥꯗꯣ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯃꯧꯒꯤ ꯋꯥꯗꯣ ꯊꯥꯖꯕ ꯉꯝꯗ ꯃꯃꯧꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯪꯗꯣ ꯍꯪꯂꯝꯃꯤ꯫ ꯊꯣꯏꯅꯣ ꯃꯅꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯍꯪꯂꯔꯕꯗꯨꯗꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯅꯦꯝꯗ ꯑꯣꯏꯅ ꯇꯝꯂꯔꯦ꯫ ꯃꯦꯝꯊꯣꯏ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯁꯥꯎꯅ, ꯏꯁ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ, ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯝꯂꯦꯗꯅ꯫ ꯃꯥꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣ? ꯃꯁꯥꯅ ꯃꯁꯥ ꯋꯥꯔꯛꯄ ꯑꯗꯨꯛ ꯌꯥꯝꯅ ꯉꯝꯖꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯨꯄꯥꯁꯦ ꯃꯇꯨ ꯂꯩꯔꯦ, ꯂꯨꯍꯣꯡꯂꯦ ꯈꯪꯗꯕ ꯖꯥꯠ꯫ ꯑꯃꯨꯛꯁꯨ ꯃꯃꯧ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯋꯥꯒ ꯂꯣꯠꯇꯅ ꯇꯧꯔꯤꯕꯗꯣ? ꯋꯥꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯅꯪ ꯅꯋꯥ ꯑꯗꯨ ꯀꯟꯈꯠꯇꯨꯅ ꯊꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯉꯔꯥꯡꯅ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯕ ꯌꯥꯔꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯀꯥꯗ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯍꯧꯗꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯇꯨꯀꯠꯆꯩ, ꯂꯝꯆꯠ ꯅꯥꯏꯗꯕ, ꯃꯁꯥꯅ ꯃꯁꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯥꯗꯤ꯫ ꯊꯣꯏꯅꯣ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯃꯥꯗꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯤ, ꯍꯩ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯁꯤ꯫ ꯃꯥꯒꯤꯗꯤ ꯍꯥꯞꯄ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯇꯒꯤ ꯊꯣꯡꯉꯨ꯫ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯉꯁꯤꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏ, ꯃꯇꯣꯝꯇ ꯇꯨꯝꯍꯜꯂꯨ, ꯏꯃꯥꯒ ꯇꯨꯝꯁꯤ꯫ ꯍꯦ ꯏꯃꯥ ꯇꯧꯒꯦ, ꯃꯥꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ? ꯏꯃꯥ ꯌꯥꯅꯤ, ꯋꯥ ꯃꯈꯥ ꯇꯥꯅꯨ, ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯇꯧ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯊꯣꯏꯅꯨ ꯃꯅꯦꯝꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯃꯥꯗꯤ ꯍꯟꯖꯤꯜꯂꯛꯄꯗ ꯊꯣꯏꯅꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯤꯕꯗꯨꯗ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯀꯣ, ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯤ ꯋꯥꯔꯛꯀꯦ, ꯇꯨꯃꯤꯟꯅ ꯀꯥꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨꯕꯨ ꯅꯐꯤ ꯅꯔꯣꯜꯗꯨꯗꯤ ꯍꯣꯡꯗꯣꯛꯎ, ꯏꯃꯥꯒꯤ ꯎꯄꯨꯁꯤꯗꯒꯤ ꯑꯍꯟꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯦꯠꯂꯒ ꯂꯩꯌꯨ꯫ ꯏꯃꯥꯅ ꯊꯣꯛꯂꯛꯎ ꯍꯥꯏꯕꯒ ꯁꯠ ꯊꯣꯛꯂꯛꯀꯗꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯝꯗꯁꯨ ꯊꯔꯣ ꯃꯆꯥꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯒ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ, ꯏꯆꯥꯕꯨ ꯊꯣꯛꯂꯛꯂꯕ꯭ꯔꯣ? ꯄꯥꯔꯤ ꯇꯞꯅ, ꯍꯣꯏ ꯏꯃꯥ꯫ ꯍꯟꯗꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯧꯔꯤꯕ? ꯅꯪꯒꯤ ꯊꯕꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯍꯦꯛ ꯂꯩꯕ ꯐꯥꯎꯕ ꯁꯪꯗꯦꯗꯀꯣ꯫ ꯏꯃꯥ
ꯁꯤꯗꯒꯤꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯧꯕꯅꯤ ꯇꯣꯏꯅ ꯆꯠꯂꯔꯣꯏꯗ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯨꯈꯤꯒꯦ ꯅꯃꯧꯒꯅꯁꯨꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯒꯦ ꯏꯃꯥꯅ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯒꯦꯀꯣ ꯏꯃꯥꯁꯤꯗꯤ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯄꯥꯔꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯔꯩꯒꯗꯨ ꯀꯣꯜꯂꯝ ꯁꯦꯜ ꯍꯥꯞꯄ ꯈꯥꯎ ꯃꯆꯥꯁꯤ ꯀꯥꯎꯔꯝꯃꯤ ꯁꯤ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯂꯝꯆꯠꯇꯧꯔꯤꯒꯦ ꯊꯥꯔꯣ ꯃꯇꯧꯗꯨ ꯎꯔꯒ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯏꯃꯥ ꯏꯄꯦꯝꯃ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯣꯝꯗ ꯌꯨꯍꯦꯟꯕꯗꯨ ꯃꯆꯤꯟꯗ ꯏꯁꯩꯒ ꯉꯪꯗꯨꯅ ꯃꯁꯥꯒꯗꯨ ꯌꯥꯝ ꯅꯥꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯗꯥꯏꯗꯅꯣ ꯊꯕꯛꯅꯤ ꯏꯃꯧꯗꯤ ꯉꯁꯤꯒꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯌꯨꯍꯦꯟꯕ ꯃꯔꯩꯗꯨ ꯇꯠꯂꯤ ꯃꯄꯥꯝꯗ ꯃꯥꯗꯤ ꯑꯁꯨꯛ ꯉꯟꯅ ꯃꯄꯥꯝꯗ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯆꯠꯈꯤꯕꯅꯤ ꯑꯗꯨꯏꯃ ꯑꯩ ꯊꯦꯡꯉꯤ ꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕꯗꯨ ꯇꯍꯥ ꯇꯧꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ ꯃꯆꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯦꯝꯊꯣꯏ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯑꯃꯨꯛꯁꯨ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯅꯣ ꯕꯦꯝꯃ ꯂꯥꯎ ꯊꯣꯛꯂꯛꯎ ꯏꯃꯥꯒ ꯊꯕꯛ ꯆꯠꯁꯤ ꯄꯥꯔꯤ ꯌꯨꯝꯗꯒꯤ ꯊꯕꯛꯀꯤꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯒ ꯊꯕꯛꯀꯤ ꯆꯠꯇ ꯌꯨꯝꯊꯪꯅꯕꯗ ꯑꯣꯏꯅ ꯆꯪꯗꯨꯅ ꯂꯩꯊꯣꯛꯂꯤ ꯑꯃꯨꯛꯁꯨ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯇꯧꯗ ꯌꯨꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯏꯕꯣꯇꯣꯝꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯝ ꯌꯦꯡꯂꯕꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪ ꯈꯨꯔꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯊꯣꯛꯅ ꯌꯦꯡꯕꯁꯨ ꯌꯥꯎ ꯄꯥꯔꯤ ꯋꯥꯗ ꯈꯨꯝꯂꯨꯕꯗꯤ ꯇꯧꯗꯦ ꯏꯕꯣꯇꯣꯝꯕꯤꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯏꯕꯣꯇꯣꯝꯕꯤ ꯃꯇꯧꯗꯨꯗ ꯈꯪꯂꯗꯨꯅ ꯅꯪꯒꯤ ꯅꯇꯨꯒꯤ ꯃꯋꯥ ꯑꯇꯣꯝꯕꯅꯤ ꯅꯪꯅ ꯑꯍꯜ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯑꯇꯣꯝꯕ ꯁꯛꯄꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯤ ꯄꯥꯔꯤ ꯌꯥꯝ ꯉꯛꯅ ꯏꯕꯣꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ ꯉꯛꯀꯅꯨ ꯑꯩꯒꯤ ꯋꯥꯁꯤ ꯑꯁꯦꯡꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯃꯥ ꯍꯅꯨꯕꯤꯁꯦ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯣꯠꯀꯗꯧꯔꯤꯕꯁꯦ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯝꯗꯥꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯧ ꯅꯍꯥ ꯑꯃꯒꯅ ꯃꯥꯕꯨ ꯈꯥꯝꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯊꯣꯏꯅꯣ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯑꯅꯤ ꯃꯦꯝꯊꯣꯏ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯕꯨꯡꯉꯣ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯪꯕꯨꯅꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯄꯥꯔꯤ ꯁꯥꯎꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯏꯗꯣ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯦꯝꯊꯣꯏ ꯊꯣꯏꯅꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯅꯤ ꯅꯪꯕꯨ ꯅꯨꯄꯥꯁꯤꯗꯤ ꯍꯦꯛꯇ ꯍꯪꯂꯁꯤ ꯑꯃꯨꯛꯁꯨ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯄꯥꯔꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯣꯏ ꯍꯪꯕꯤꯌꯨ ꯌꯥꯅꯤ ꯀꯣꯟꯊꯣꯡꯁꯤꯕꯨ ꯏꯕꯨꯡꯉꯣꯕꯨ ꯈꯪꯕꯤꯕ꯭ꯔꯣ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯏꯕꯨꯡꯉꯣꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯀꯅꯥꯒꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯤꯕꯗꯨ ꯄꯥꯔꯤꯒꯤ ꯌꯨꯝꯗꯨꯅꯤ ꯄꯥꯔꯤ ꯋꯥꯍꯪꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯞꯅ ꯌꯨꯝꯁꯤꯔꯣ ꯑꯧ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯌꯨꯝꯁꯤꯅꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯏꯃꯥꯒꯤꯁꯦ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯔꯕ ꯑꯗꯨꯒꯤ ꯍꯪꯗ ꯌꯥꯗꯗꯅ ꯍꯪꯂꯤꯕꯅꯤ ꯌꯨꯝꯁꯤꯕꯨ ꯂꯩꯁꯥꯕꯤꯒ ꯂꯩꯕ꯭ꯔꯣ ꯆꯨꯝꯅ ꯍꯪꯕꯅꯤꯀꯣ ꯄꯥꯔꯤ ꯃꯦꯝꯊꯣꯏꯒꯤ ꯋꯥꯗꯨ ꯁꯨꯝ ꯆꯤꯡꯅꯔꯛꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯆꯪꯈꯤꯕ ꯃꯍꯥꯛꯅ ꯃꯃꯤꯠꯃꯛꯅ ꯎꯔꯛꯈꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯈꯪꯅ ꯅꯤꯡꯁꯤꯡꯂꯛꯏ ꯄꯥꯔꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯃꯥꯅ ꯀꯅꯥ ꯏꯃꯥꯒꯤ ꯀꯅꯥ ꯑꯣꯏꯒꯗꯣꯏꯅꯣ ꯃꯥꯔꯣ ꯏꯃꯧꯅꯤ ꯏꯃꯧ ꯅꯨꯄꯤꯅꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯄꯥꯔꯤ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯔ ꯏꯃꯥ ꯍꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕꯁꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯈꯤꯕꯗꯣ ꯃꯦꯝꯊꯣꯏ ꯈꯪꯂꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯥꯅꯤ ꯑꯣ ꯍꯨꯔꯥꯟꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯑꯃꯨꯛꯁꯨ ꯃꯦꯝꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯨꯝꯁꯤ ꯂꯩꯁꯥꯕꯤ ꯂꯩꯇꯦ ꯏꯃꯥ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯆꯠ ナꯏꯗꯨꯅ ꯁꯥꯒꯩ ꯖꯥꯠ ꯆꯤꯡꯊꯕꯤ ꯑꯣꯛꯇꯕꯤ ꯑꯩꯒꯤ ꯅꯨꯄꯤꯔ ꯏꯃꯥꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯔ ꯈꯪꯗꯕꯤ ꯑꯃꯒ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯤꯒ ꯅꯨꯄꯥ ꯑꯇꯣꯝꯕꯔ ꯑꯍꯜꯂ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯏꯃꯥꯒꯤ ꯏꯆꯥꯗꯨꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯔꯒ 5ꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥ ꯌꯨꯝꯁꯤ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝ ꯑꯗꯨꯒ ꯃꯥꯅ ꯈꯪꯅꯔꯤꯕꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯣꯗ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯄꯥꯔꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯃꯥ ꯁꯤꯗꯤ ꯏꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯅꯣꯁꯨ ꯇꯍꯥ ꯄꯥꯔꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯎꯔꯤ ꯂꯦꯝꯕꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯄꯤꯁꯛꯄꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯨꯔꯤꯕꯗꯨ
ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯄꯥꯈꯠꯅ ꯂꯦꯝꯕꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯂꯦꯝꯕꯤꯗ ꯅꯠꯇꯦ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯂꯝꯕ ꯌꯨꯍꯦꯟꯕ ꯃꯥꯁꯨ ꯌꯥꯎꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ ꯄꯥꯔꯤ ꯄ꯭ꯔꯞ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯨꯍꯦꯟꯕ ꯃꯃꯥ ꯑꯃꯗꯤ ꯊꯣꯏꯅꯨ ꯎꯕꯗ ꯏꯃꯨꯡꯂꯣꯝꯗ ꯄꯥꯏꯈꯩ ꯆꯦꯟꯁꯤꯟꯈꯤ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯔꯣꯏꯕꯤꯗ ꯇꯤꯡꯈꯠꯇꯅ ꯂꯥꯎꯈꯠꯂꯛꯏ ꯍꯥꯏ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯊꯣꯛꯂꯛꯎ ꯂꯥꯎ ꯃꯄꯥꯜꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯂꯩꯀꯥꯏ ꯃꯤ ꯈꯔꯁꯨ ꯄꯤꯁꯛꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯗꯨꯅ ꯃꯍꯩ ꯆꯦꯟꯁꯤꯜꯂꯛꯏ ꯃꯧ ꯅꯍꯥ ꯑꯃꯅ ꯁꯥꯎꯅ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯛꯂꯤꯕꯁꯦ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯑꯃꯅ ꯉꯥꯏꯈꯣ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯄꯗꯨꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯛꯇꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯂꯥꯛꯄꯅꯤ ꯃꯃꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯍꯥꯏꯗꯅ ꯏꯃꯧꯒ ꯄꯨꯟꯅ ꯈꯣꯡꯗꯣꯏꯖꯔꯛꯂꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯎꯕꯗꯒꯤ ꯆꯦꯟꯁꯤꯟꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯊꯥꯡꯗꯣꯛꯄꯤꯔꯛꯎ ꯑꯣꯛꯇꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯃꯥ ꯑꯩꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯋꯥꯔꯛꯆꯒꯦ ꯂꯦꯝꯕꯤ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯏꯃꯥ ꯑꯁ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯄꯥꯔꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯥꯏꯗ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯖꯤꯟꯈꯤ ꯂꯦꯝꯕꯤ ꯁꯜꯂꯒ ꯇꯥꯏ ꯄꯥꯔꯤ ꯁꯥꯎꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ ꯁꯤꯅꯤꯅꯦ ꯅꯪꯒꯤ ꯋꯥꯁꯦ ꯑꯩꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯛꯄ ꯂꯝꯗ ꯂꯩꯈ꯭ꯔꯕꯁꯨ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯍꯩ ꯇꯧꯉꯝꯕꯤ ꯑꯣꯛꯇꯕꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯏ ꯆꯠꯈ꯭ꯔꯣ ꯌꯨꯝꯁꯦ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯁꯦꯡꯂꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯅꯪ ꯑꯃ ꯂꯩꯗꯅ ꯃꯥꯡꯊꯣꯛꯀꯗꯧꯔꯤ ꯅꯪ ꯃꯤꯀꯨꯞ ꯐꯥꯅ ꯂꯩꯒꯅꯤ ꯇꯥꯟꯖꯥꯁꯤꯃꯛꯇꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯌꯨꯍꯦꯟꯕꯕꯨ ꯏꯃꯨꯡꯗꯒꯤ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯌꯥꯝ ꯑꯣꯛꯇꯕꯗꯣ ꯁꯤꯗ ꯂꯩ ꯃꯦꯝꯊꯣꯏ ꯃꯆꯥꯅꯨꯄꯥꯕꯨ ꯎꯔꯒ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟꯕ ꯉꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯈꯨꯄꯥꯛꯇꯨꯅ ꯃꯁꯤꯡ ꯈꯪꯗ ꯊꯥꯖꯤꯟꯈꯤ ꯃꯦꯝꯊꯣꯏ ꯀꯞꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯁꯨꯛ ꯀꯨꯏꯕꯁꯦ ꯅꯄꯥ ꯌꯥꯎꯗ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯌꯥꯎꯗ ꯅꯃꯥ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕꯁꯦ ꯍꯥꯏꯌꯣ ꯊꯣꯏꯅꯣꯃꯥꯁꯨ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯏꯐꯝꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯈꯤꯕꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯋꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯏꯌꯥꯗ ꯍꯨꯛꯀꯗꯕ ꯆꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯍꯥꯛꯁꯦ ꯃꯕꯨꯛ ꯊꯟꯈꯤꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯑꯍꯤꯡꯀꯌꯥ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯦꯟꯈꯤꯕ ꯃꯗꯨ ꯄꯨꯝꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞꯁꯦ ꯃꯤꯠꯃꯥꯡꯗ ꯎꯅꯕ꯭ꯔꯥ ꯏꯐꯝꯗ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯑꯁꯨꯝ ꯇꯧꯔꯤꯕ ꯌꯨꯍꯦꯟꯕ ꯋꯥꯍꯪꯁꯤꯡꯗꯨ ꯃꯥ ꯈꯨꯝꯕ ꯉꯝꯗꯦ ꯃꯥ ꯍꯧꯖꯤꯛꯇꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯈꯪꯖꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠ ꯄꯨꯟꯅ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯄ ꯃꯍꯥꯛꯇꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕꯅ ꯀꯥꯎꯊꯣꯛꯄ ꯏꯁꯥꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯈꯪꯖꯗꯕ ꯃꯇꯝ ꯂꯩꯇ꯭ꯔꯕ ꯀꯥꯟ ꯊꯦꯡꯂꯕ ꯃꯇꯝꯗ ꯈꯪꯂꯛꯄ ꯃꯁꯤꯔ ꯑꯩꯈꯣꯏꯒꯤ ꯃꯆꯠ ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯍꯦꯟꯕ ꯄꯥꯝꯂꯨꯔꯤꯕ ꯑꯍꯦꯟꯕꯗꯨꯅ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯐꯩꯗꯣ ꯑꯗꯨ ꯅꯠꯇꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯉꯨ ꯊꯛꯇ ꯃꯥꯡꯒꯅꯤ ꯄꯨꯟꯁꯤ ꯀꯤꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯈꯟꯅꯗꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯇꯧꯁꯤꯗꯣ ꯇꯨꯡꯒꯤꯗꯃꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯅ ꯄꯨꯔꯛꯁꯤꯗꯣ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯝꯗꯝ ꯑꯃ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯡꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝ ꯑꯣꯛꯇꯕꯤꯁꯤ ꯀꯩꯅꯥ ꯀꯠꯁꯤ ꯀꯩꯅꯥ ꯀꯠꯁꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯥ ꯑꯃꯅ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯃꯌꯥꯝꯒꯤ ꯋꯥꯐꯝꯁꯤꯗ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯥꯅ ꯂꯥꯛꯄꯤꯔꯤꯁꯦ ꯏꯆꯜꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯅꯈꯣꯏꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯃꯌꯥꯝꯗ ꯍꯥꯏꯌꯨ ꯕꯦꯝꯃ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤꯔ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯄꯥꯔꯤ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯒ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯧꯕꯤꯈ꯭ꯔꯣ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯦꯝꯊꯣꯏꯁꯨ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ ꯁꯤꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯏꯃꯧ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯕꯦꯝꯃ ꯆꯠꯁꯤꯂꯥ ꯅꯀꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯨꯗ ꯏꯃꯥ ꯏꯆꯥ ꯆꯠꯁꯤ ꯅꯨꯡꯉꯥꯏꯅ ꯏꯃꯥ ꯏꯆꯥ ꯈꯛ ꯂꯩꯔꯨꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕ ꯃꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯃꯅꯦꯝꯗ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯆꯠꯁꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ ꯋꯥꯔꯧꯈ꯭ꯔꯦ ꯁꯥꯊꯤꯅ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨ ꯌꯨꯍꯦꯟꯕ ꯃꯃꯥ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯤꯡꯉꯝꯗ ꯈꯥꯝꯕꯁꯨ ꯉꯝꯖꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯂꯦꯞꯍꯧꯏ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯈꯨꯗꯛꯇ ꯂꯦꯝꯕꯤ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯑꯅꯤꯕꯨ ꯀꯩꯅꯥ ꯀꯠꯈꯤ ꯍꯧꯈ꯭ꯔꯦ ꯊꯥ ꯈꯔ ꯍꯧꯖꯤꯛꯇꯤ ꯌꯨꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯥꯏꯗꯥꯡꯗꯨꯅ ꯂꯩꯔꯔꯦ
ꯊꯥꯒꯤ ꯁꯦꯟꯐꯝ ꯈꯔ ꯄꯤꯗꯨꯅ ꯃꯦꯝꯊꯣꯏ ꯃꯆꯥꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯃꯧꯒ ꯄꯨꯟꯅ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯃꯥꯁꯨ ꯑꯗꯨꯉꯥꯏ ꯂꯦꯝꯕꯤꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯔꯨꯗꯕ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯨꯕ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯂꯨꯗꯕ ꯌꯣꯍꯦꯟꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥꯒꯤ ꯃꯔꯛꯇ ꯋꯥꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤ꯫